आजो थमोई तिलंगा लंचाते कीसी की हौदन थारू हेलो इचिनो मयाम ahal waktuda mayam pumnamakpu waigi channel sida taram nokchari aido hasi se khoi inakta luhongba leibido adudagi luhongba chatoini chatombi sida leira khoi chatombi gi new look ni ko ha masam katat khare dasuna kanda khoi gi abungo leire aduga heroine leire ais aduga khoi dana somda lae ado akhoi ngasi akhoi dasu aisu daidi abungo su mata thombi su akhoi family ngasi chatoini buko luhongba khoi khunda luhongba ahan ba luhongba ne bana chahigi duga matungda luhongba la oira kada oiroidra khangde dugi wa asuwana ko mayangi fitu ba khotba loraga wa asuwana chali ne ba ko magdum jawru gaina ado mayam phajara ba dingo ngasi natona sandan sui ga namaga ko ado khoi chatombi gi new look ni se mayam som kathai khare chatombi gi ko do magi new look se phajai na phajai mayam habi ro si rang am tapi tu man gare hoji se abungo si launa lao khoi bungo hoji mili sa na kai to sram mai pi jam pai gan tawre dau photo ka sina khoi family photo da ka sina khoi mai na dress da kai no ma tai post to changi ro ni ga lep lai gaZik longon sangi mayam video gi marak thakna mayam gi damata kana ba service amagi matang da thamjaram ge ko madudi ekhoi gi aiga amagi ko magi hanba catering service opening tawre magi facilities sing di mayam da ijaram ge luhongba maruina luhongba gi damak ta yam specialist oy ni ko luhongba adaidi ekhoi mangani chakchaba ngai khangna ba the birthday any chaba thakpagi kaino punamakta ma ki service asina soidana adongi khudong chaba da thangani ko magi service se anauba service ai bidi phongbong sariba ahanba magi kaino ani service ne ko haiba service gi matanda ai ga sigi contact number ai ge screen da thoalam ge aduga aikoi gi ai ga siga phauna ba yaba number amaga muk atopa pauna electronics sonai ge phone number amasu thamjaram ge haiba number asida contact tobiraga aiga siga contact toba yagani ko mayam amuktang di aiga gi anauba catering service se mai pagan view aduga se kamai toba kaidoba haiba ai di magi khut lokhalaga khangdoi mina ko adana mayam mathau taba matamda any darkar oiba matamda aiga ga contact view sigi service sigi mingna aiga gi chakchang haibani ko yam nungsiba yam phajaba mingni ado haiba catering service asida only brahman tana oiba service ne yam na mamangdang asi eikogi hojik aina uliba site uliba magi service ki matangda khara thamliba se ahanba opening aikoi likai sigi luhongba amadagi magi service sigi inauguration haidare ko yamina se video se su kama da leire mathel khoya mama ngasi gi se khoge nirabi sai tare ko ado mathel khoya mama aduga siga salad leire asidana badam ga khamen ga adaidi alu taloga sabin alu taloga ngongoma leire aduga se singju ma leire tebong thongba ma leire oron thongba ma leire rasma thongba leire na bora ga tro aduga siga na paneer leire acha su se yaure aduga siga na hai mahi leire siga sungong bi leire kuja mama ba the cha ga khana leke me yam da ko kari ke aso ngam jawi wow ma hai khana de wow ma to soi de amma ani ko no ai bu ma pi ga ma gi bua wa di loi de jani bu ma ba wow ma anu kumani tarbi lo dai cha bang tare mẹ của ông nhà chứ là mình được chưa quả ăn đâu này ấy trong năm trong như là đi vào hai tiếng đấy xong tao về cho bên này quả tôi sao có cho thuê dùng đi cho tôi dùng sao đang tầng chờ bên này tiếp à
Sangena ahanba ngasi opening ne ba. Adagi sana ahanba idene mathil je kamai tawrage. Ode jam haure. Ekdam kaw da adi chak adi tu. Amun mala. Hoi. Chakchu quantity ha bi da sana ha. Hoi. Keno ne sije koi keno de ma thong thak di specialist oine le budi le ba to catering to se ma gi han mane ba. Ado ahan bai se ma se khulang kha to doi ne ba han da sana. Mem kita mangna agagi kenoje catering jam dang atang da program kau agga jam dang di kero to दो गरी ने ने ना ना दादा पिलो ने दादा पिलो का
Saya saya koi ke sini okay. Koi blogger. Vishwanath Sharma ini lah idra. 1 2 3 Yes. Saya saya koi ke noni Ronaldo ini menang pak. Si mama nak udah kibai jauh dah. Orang ni so jauh tu. Awak sini ke di nak kiri tarik ya. Ani dah ni. Apa kena dah? Apa kan? Kali ba? Kaya na kali tu ba? Foto ka ba? Jamal lagi sabi. Nakap kaya? Ah, nakap. Dan tak berapa?
Trong đó có bánh ngăn gì? Sekarang